Security Force na Ainna Thingkhraba Lalhoulup Yaona Meeoi kaya Fagatpa Ngamkhre Hairi Security Force na jing amasung tampaki mafam singda area domination amadi thiba humagi thabak leptana chatare Manipur Police na thadropa warol amagi matung ina Security Force na National Highway 2 Kampokpi District ke Tikhulen amasung Kaubru Lekhagi mapada ngarang patrolling chatlingai da Kampokpi Police Station ge manung chanalai ba PK workshop mayada Meeoi kharana truck sing kamdana selo na batau batheng na ke Security Force sing ubadigi Meeoi sing adu chen ki adum oinamak Meeoi ama fabangam ki hari Faraba Meeoi adadi lumithang guite chahi kuntadet ni mangonege mobile phone ama amadi seloina lupali sing kunmanga Fagatpa Ngamkhre Hairi Amaromda Imphal East ki Sagolmang Bazardagi Pre-Park Pro gi Meeoi ama fare Hairi Faraba Meeoi adadi Sapam Sagar Singh Elai Satongba chahi kuntra ni Hairi Manipur Police na Imphal West ki Sekmai Police Station ge manung chanba Loitang Khulen maning laikai digi KCP PWG gi Meeoi ama fare Hairi Faraba Meeoi adadi Nanaw Singh Elias Kokang Elias Bungo chahi nimfo mapane mahak Imphal area da leiba micham amadi government officials sing digi sel khaibada chenaba Meeoi ni Hairi